Women Development Committee की Secretary Sunita Ningthausamna amot pakhomba awaba thengnarabasu selga onaba mikupta awaba pumba kauthoki haina phongdokre. Eco Network Hairo ki President Sinthangamba Laisramna Thadorakpa Cherolamada Makha Taraduna Environment Kannaba Makhal Makha Kayagi Thabak Paikhatuna Lakli Masigi Manung Channa Hairok Wangzing River Rejuvenation Campaign Hongdoktuna Afaba Ising Amot Palaitaba Turel Ama Ohanabagi Wakalonda Turel Gi Khongnung Amadi Turel Khongban Sing Duna Lakli Hairoki Tongan Ba Lekagi Club Amadi Women Committee Singna door to door garbage collection Tayolgi Oina Chatuna Lunan Ba Lamdam Ama Oinaba Afaba Aruba Ising Chenba Turel Ama Oinaba Honaduna Lakpaga Marilina Women Development Committee Hairo Part 2 Maning Lekaina Haukiba Tayol Singda Lekai Asida Social Service Kaya Pangthokpa Amadi Turel Khongbal Sing Bada Panglakpa plastic recycle to yaba potlam kaya reuse taunaba tentha marong banda leiba Asok Traders ta kuchina ki balaikre plastic ki potlam kaya kuchina baga mari leinana Women Development Committee ki Secretary Sunita Ningthaujamna makata na haiki bada haukiba chahidagi Women Development Committee na mahausagi khal kairakli ba asida lumna laujaduna angamba khrada oirabasu environment kanbada thodang laujaba oina upal wapal sing thajinba amot akai sing mafam chana thamlaga lubanan ba lamdam ama oihannaba social service kaya pangthokuna lakli masida sunatana miyamda environment kannabagi tangai fadaba sing khanghanaba awareness program kaya pangthokuna lakli loinana manipur da leiriba tongan ba leikai khulsing da leiriba club SSG singnasu amot akai sing kana bahiram da sizinabagi kudong khongthang asida punna saruk yaminaduna lunan ba lamdam ama oiminarasi lengak nasu mapung faba thongdang lobi haiba wafam sing phongdoki Women Development Committee asina botan singbu isai na mafam marang khangdana mafam chada na paidina thamba mayam asi khomjan jaraga ngasi paisa onthokpa yabagi khudong chaba leijaba asida akhoi achuki matik nuai pungning da harauba nuai ba phaujai akhoi na ngasi asi botan sing asi collection phajana tawjar matungda Asok Traders ta kuchin najabagi nimit pangthok chabani akhoi na mamang chahidegi hauna nomaijing khuningi social work ki thorom asi adumak pangthok tadan su lakjabani social work ki thorom asi akhoi amora kai botan sing asi center ba matungda mafam sana thamjaduna botan singbu tungchanbagi thabak tawduna botan singbu collection tawjar matungda akhoi na Asok Traders ta ngasi kuchin najabani social work ki thorom asi akhoi adumak makha ta na su thajakini environment ki khalkai tharoli ba amadi climate change ta ahum kaya ama tholi ba asida akhoi miyamna mafam sana amora kai ba kosak chung asibu mafam sana thambiu ambaji mutingi garbage collection sang form matam da chu isa gi dustbin sing adubu yari makhai plastic ki oiba kolam singa yang chanarga amora kai ba kosak chung asiga kunchana happy ganu amadi botan singbu akoina thakchadana sijinari ba botan singbu mafam sana huntokbagi hainabi mafam sana thambiu haina Women Development Committee asina mugda pawjen pijari